ngasi phongkhiba tongan tongan manipuri sifong singdigi maroibi ipausing thamji ahanbada Minu Leirembi Ima gi Sanglendagi mamal yamlaba potnam sing hurankhre milan khwai kekrupata leriba Minu Leirembi Ima gi Sanglendagi mamal yamlaba potlam kya hurankiba loinana gate ki sona singbusu thukaidun anawu suama su huranba sing aduna lonsin biram le haina malam ima laibu ningjaba masung kanjaba mitai maru milan ai maitai nigi Tauburel PP Pishakna Tadorakpa Sirolamana Fundurakli, Siroladuna Makataradan Hai. Minu Leirembi Ima the Mahaukipa Saiset, listening amaga Samapan Yankai October Taragamatwidigi, Dokon Tauduna Madikumza, English amaga Samapan Marfu Matugi Mars Mangada, ASDO Impal Wheels, Malem Ima, Minu Leirembi, Shanglen Sapa, Yabigi Dark number, PB Bagaluina, Elotmian Gisenpam Tiro, Habigi Serol Sing, Pangzabagaluina, Malem Imabu, Miam Loinana. Thawal tauzaraga laksabani malem ima laigi sanglien de lupali sing taraga mari amadi lupali sing mari rom piba kangsina singma mamal yamlaba ima gi photo na singma polam sing khangauduna sei sigi September kun gu humdagi nungthulpung mari makhai taba matamda miam amasum aigi mitai gi member sing yaona khubam masida numit khudingi khurumjabagumna khurumba satlubada haribo polam sing asi huran bikhiba amadi gate show anauba mana lonsin biramba thengnara khibani hari Amarum the hockey say September Taraga I mitaini Kuyatung the UCM gi Maketigi Malem Ima Lai Minu Leirembi Shanglen Sisi September Kun Pau Gimanunda Log Toka Davani have a warol sing pibi the kipsule UCM na pira kiba warol sing matung in a Malem Ima Lai Minu Leirembi Kekrupaki webwapam sing Mariksum na hockey September Taraga UCM the Yahonjaki ngasi phawbada kekrupatki sangpham gate number 2 amadi check post number 2 amas miam gi pota pham oinaba phampham nifu su masu tana thawborel ai mitai nigi member sing loinana sajaduna miam gi damuk malem ima live ningjaba amasum kanjanaba mitai marupna thamjari mitai furup khudingmaki khobam leni furup ki ba apikpo wafam sing laijadi Milamibu mangba siangbi wapam yaudi loinanai khoyamata oina ima lebak Manipur bu kanminasi amus kekrupata leidiba Minu Leirembi gi Sanglen sisu ai khoipuna magna yamna phajaba mongna simgat minaduna lebak miamna khurumjapam oiba khubam len ama ohensi hainasu ai mitai nigi maikeidi thadurak pasiruladuna smakhatana fungdorakli Makasa tarak poina atopa pam Himachal Pradesh ta thokibe accident na Maheiloi ahum yauna miyoi tere sikre Himachal Pradesh ki Kulu district ngarang numidang wairam thokib gari accident amada Maheiloi ahum yauna miyoi tere sikre duga tarana aso open nangkre haina Kulu district ki ASP Gurdev Sharma na phongdorakli laibak thiba thawdo asiga mari laina ASP Gurdev na phongdokhibada thawdo singrang numidang pung 9 makhairam tabada Banjar subdivision ki manungsanba Giagida thokibani thawdo odu laikhidraba lam koiba tere dugi manungda ahumdi IIT Banaras ki Maheiloi singi makhoi singa dudi Saurabh Priyanka Gupta amasum kirani makhoi humak Delhi dagi ne duga atopa mari eduna Uttar Pradesh dagi Rishabh Raj Anshika Jain Aditya amasum Ananda Mayani aduga aswopa nangkhraba singa duna Haryana dagi Rahul Goswami ki Sitiza Agarwal Priyapal Isan Guptani gari edu bu thorakhiba driver Ajoy Chauhan second driver Abhinav Singh amasum Nistha Badoni su aso panaki thawdok tuna soklaba miyoi sing Banjar hospital pukhatuna treatment sa tabaw khari amarom da BJP gi MLA Banjal Surrender Sori na thawdok thokphamda haktheng na satuna yingsin ki baga loina hospital lairiba asok pasing gi phibam yingsin ki asok pasing adu makhata na treatment sa thanabagi dama Kulu Regional Hospital da refer tawna ba MLA sikin mari laina basing khangan ki baga loina ma ki makedi angama mating pangani haikena su paus na makhata na phongdorakli Atoba Paumadana, nuclear scientist had Kibaga Mari Lane criminal sourcing file tokre. Iran Awang rank nuclear physicista Mohsen Fakhrizadeh had Kibrasi and Abagami Taragamari Mayo the criminal sourcing file tore Hena, Tehran Gisip, prosecutors Alina Fondokre. Prosecutors in the Makatana Haimadudi Mio Taragamari do corruption is a real cooperation Pinaduna Aruna Tupsing. Khandok naba honaba amasum Iran gi security da sokwan biki pandam na yekna ba singa laptu naba amasum national security gi mayokta thabak tawgi moral siki haina semi official Tasnim news agency ki report hairi Iranian authorities na miwe kaya bu Islamic value singa mari lena ba offensing yauna makhal makha kya gi offensing takpa matam na corruption on art haiba tama si seasonary miyo taraga mari do siguma makhal corruption sa tharmagi morals siki bani hairi spouse na makhata na fongdorakli
Maka satharak poina to perform eviction tawbagi mayokta khulmisna wakar mifam sadakre hawkib September 10 the Central Forest Division amasum Lampel Police ki apunmati mamana Reserve Forest area gi manung sali haiduna thamaiban goigailong khul eviction satakib thawong adu yaning da phungdok tuna ngasi khulgi nupisna wakar mifam sadakre JSC against unlawful eviction of house at Langol goigailong sinduna Guigailong Community Hall satakib wakar mi pamadru sarugya kiba Guigailong's Women's Development ki President Simla Kamain hakibada hawkibatang kungo humdoi the Central Forest Division amasum Lampel Police ki apunmati mama laktuna yumsim eviction tawna bo hona rakiba aduda khulgi miyoi singna matam khara pibiyo hain haijaki loinana team sing adugi maikaidigi numit atumaktada DFO unaraga wari sanana bakhanamki adubu makoina hairam kiba adugi ona tainabada September 10 ayu anganbada Central Forest Division amasum Manipur Police ki apunmati mama laklaga namfude eviction satakibani eviction sathanabo hona kiba adu khulgi miyamna makoi masana yumsing adu sidoksage haibada team aduna yakite thaudu aduna mara moiraga nakalani gi marakta sinda pautana bathoki loinana team adugi maikaidigi miyamna aki tujung pibigi thawong kya sadaki eviction loiraba matungna police ki team aman laktuna amasum victim oi hawraba yumsing adugi miyoising puna bonaki madura khunja singi mekedigi kari maram gidama pugadoribano haibada sapsapa pakhum amata piramkite police team aduna mafam adurigi hankraba matung amu hana numidang ni matan laklaga imung manungi miyoisingna harassment piramki thawong sikhulgi miyamna akan mamona kanem tawi eviction tawgadaba leirabadi mangjawnana mari lenaba authority singi mekedigi eviction notice thokpiyu hainasu fongdokhiari Atopa Pomana Dulai Tabi Bereski Akoibda Labor Prazasingi Wakata Vidri, Dulai Tabi Bereski ising Tadorakoda Bereski Makarum the Labor Miamda, Matam Sana Kangandrabadi Akan Makongzang Sang Silagani Haina, Hakak Mapal Awang Laka Kunzasing Mekedi Fundorakli, Kunzasing the Fundorakoda Salibese Sida, Kumginong Tarakta Mara Moiraga, Dulai Tabi Beresna ising Pibi Yauda Kulgi Kunzasing di Idil Tureldi ising Singlag Lavukti ising Hapaki Tabak Satanari. Labukti ising pinaba sizinariba pamayamba thangdok thangjin tawbada mi taradagi tadana sangi dolai thabe beres ki ising asi hawki September 15 ge eng nong yaidi ising khangtha thadorakona turel konungna thamba water pump punamak ising thumjingkhre ising thadok thajin tawbada mangjawnuna paw pibirangna ba beres ta lewi staff sing da haijarobada su matungna tawraroi haibigi thajaba piyu habiadi kum kangmaga mari lainana lengana water pama phawa pibibasu nataba lomi singna ngamna bo hona duna ising singduna hotnari bisida asumna awaba pibisi matung thoktana bo hona biu kariguma miyam gi awaba ubiraktrabadi thoninda ba thawdok kaya tholakpa yai haikenesu pausna phungdorakli losilakpoina to ba pawna Myanmar junta commander ma khulai manghanbaga mari lainana detain tokre Myanmar military junta na Mayawadina Karen state ki Kauktarek Township Amadi Mayawadi the Satariba operation of the Yangsiliba divisions Nipugumari ki commander rebels in the Kulai Yohun Kibagamari Lane and a detained of Krehain official report Amagi Matung in a Fondorakli Division 44 commander Weriba Karnen Kim Moilan capitals Nepai Taur Samantokre Amasu Kem Yugi rebels in the Kudum Saliba territory singer to the Lani Kulai Tajanaba order Toki Habi Watukumari Lane Maha interrogations at Hari KNU gi rebel singasina light infantry battalion 102 gi lanmi manga madi captain ama capture tokhrabani hariba mafam se Myanmar army gi division 44 na control toribani khulai pik thana yaraba truck amana kha thangba Mayawadi da leiba Mayawadi Waure road ki Thai Phayu Sau village da leiba junta gi checkpoint amada September 8 na thaki magna Thai Phayu Sau checkpoint na khulai amadi chinjak sing thana border toki magna pulam sing adu yawba gari adu KNU gi rebel sing sis tokibani wathosigumari lainana division 44 commander nai pai taur samantokre KNU da yamlaba khulai sing thajilibano haiba mayek sing khangmangamdri han spauks makhatana phongdorakli hosgune de miam paus matang sa sinjorge masumyam puna ana update ngaminasi